ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ NIAꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯇꯝꯅꯅ ꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯅ ꯗ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯀꯧꯅꯨ ꯂꯩꯃ ꯆꯅꯨꯔꯥ ꯃꯔꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ Kanto Sabalda kuki miyam hupsilaklaga Central Forcing mamangmaktada Meiteigi yum taruk mai Thakhre Central Forcing Meiteisingda unsilaga tear gas Thakhre lathi charge Thakhre loiba khamba naidaba mihat wathok sing khawranglaga leiriba kuki kangbu amana lanjena khibadagi mi ama phawba leinadraba Imphal West District ki Kanto Sabal leiba Meiteisingi yum taruk Central Force mayam amagi mamangda nungthil pobokta mai Thakhre thodo asing asi nungthil pung anirom tarakpada thokibani Laimakongda leiba 57 Mountain Division gi yanakhada thodo adu thokibani mafam aduda hanadagi hauna Central Paramilitary Forcing su mathau tahonduna thamlebani aduga lanmi personal mayam amasu pairiga leiribani makoigi mamangda yumai tharakpada makoina karisu tawkide yumai thaba loraba matungda masing yamlaba Kukising adu mafam adudagi loinamak tapna hanakhi Kanto Sabal leiramba Meiteising hanadagi hauna lanjena duna relief camp singda sangnafam lawduna leiribani Makoi sumaike adomda mairi wangna karaga mai sakpagi maung ama urakpada manak nakpada leiba forcingda kari tawba yawbage haina hangbada Kukisingna protest tawbage tayar mai thabani haina pakum pirakhe haire maikhu adu muna karakpana tabanina Meiteisingna sinaduna leiringaida manak nakpa adwaida leramba naga singna social media da Kukisingna Meiteisingi yumai thare haina launarake pau adu tanabadage mai kanabagidama Meiteising adu makoigi maike decision narake adubu masing yamlaba lanmigi personal singna thinglaga thamki lambi aduda Casper phawba thachinduna Meiteising amata changhankhide tungda Central Forcing aduna tear gas cell sing kapki madu phawda khoirang khoisau narba Meiteising adu mafam adudagi hallo haibe yakide Forcing na live round kamarum kapagi makol taki amasung lathi charge tawduna miyam adubu tankhai Kukisingna mi leinadraba Meiteigi yum mathang mai tharakpagi pau tarakpadagi Manipur Police ki commando ki kangbu sing lengakna thajilakhi fire service ki team kaya marum so mafam aduda sangsilakhi police personnel mayam ama sanglakpa ubadagi kuki pumnamak maike adu thadoknaduna senakhi amasung manak adwaida kuki thiba phangkhide hairi kuki kangbu adu blockade ki mayokta protest tawba lakhibani makoi bungana basu Central Force mayam ama pairaga leiribani protest tawbugi mahutta lanthong silaga yumai thaba lakpani haina maike kyadagi maral sinnarakle loirena yumai thabagi thodo adu Manipur lengakna mityeng sangduna police commando thajalakpaga loirena manak nakpasingda thihumbagi thabak sathabada yumai thabagi watho aduga mari lenana Laimakong Area Protection Committee ki chairman K Lawbum Imphal West District Police na fare haidi Lona yadaba thong sangakhre haiba nakoina hairaga tai haina CM phongdorakli Department of Environment and Climate Change Socio-Economic and Environmental Development Society Sets amasung Editor Skills Manipur na puna senduna ngasi ayupung 13 tarakpada Imphal West District ki manung sanba Sangai Telda leiba Seski Complex ta Chief Minister Yumnam Khamsan amasung Lamsang SG MLA Sorokhapam Rajena lusingduna uningthau uyok semagi pandamda uningthau Thakhre Thoramaduda paumising na hangbo wangsingi pakum piraduna Chief Minister na hai Naga misam taruk hatkibaga mari lenana pharakhiba miyoi ani adu kidnap tawraba nagagi miyoi sing aduna phananaba pirakpa miyoi magi maming aduda yawbani atopa miyoi ahum adusu atoba matamda phananaba honari Sandel amasung Susampur gi lonaba mafam amada Manipur lengaki ayaba yawdana Manipur River gi mathakta lupa crore ani dasmik mari sangna miyamdagi khairaga yot ki thong sanga khibagi matangda hangbo wahangi pakum piraduna mahana hai Lona yadaba thawongni haibasi kanana haribano Lona yadaba thong ama sangakhre haibasi nakoina haibasida aihak khange wafamadu aihak amutang kupni yengsankhige hana phongdoki uningthau thaba thorom adugi tungda Chief Minister na chair lawduna Olympic Park ta official singi oiba mifam ama pangthoki mifam aduda Olympic Park aduda leiriba awatpa sendaba yadaba mayam sing adu kupthana tanakhi Karama matamda Olympic Park hangba yagadage haibadu yengsinabasu Chief Minister mari lenabasingda khangalamki hairi May mapanda posting order thokraba Dr. Singh asi phawba join taramdre Sahi asigi May mapanda posting order thokraba Dr. Singh ngasi phawba join taramdre niyom kaina salairiba lengaki ana laying sang kaya gi asoiba kaya miyam khangna puthoklaba phawba
ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯄꯤꯄꯜꯁ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯦꯂꯥꯏꯟꯁ ꯄꯨꯌꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯡꯖꯝ ꯑꯕꯣꯊꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯒꯣꯜꯕꯟ ꯊꯥꯡꯒꯄꯥꯠꯇ ꯂꯩꯕ ꯄꯨꯌꯥꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯗ ꯇꯉꯥꯏꯐꯗ꯭ꯔꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯦꯂꯥꯏꯟꯁ ꯑꯁꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯁꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯧꯔꯒ CHC ꯑꯃꯗꯤ PHCꯁꯤꯡꯗ ꯂꯩꯐꯝ ꯊꯣꯛꯄ ꯁ꯭ꯇꯥꯐ ꯂꯩꯔꯝꯗꯕ ꯈꯛ ꯅꯠꯇꯅ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯥꯔꯛꯄ ꯗꯣꯛꯇꯔ ꯈꯔꯅ ꯌꯥꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯂꯥꯏꯌꯦꯡꯁꯪꯁꯤꯡ ꯑꯁꯤ ꯆꯂꯥꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯔꯤ꯫